BJP Leadersingi Akanba Wapham Tabada MLAsing Humang Kangnare Leingak Semdringeida Nungsinana Leiminnakho Khanghallakle Manipur gi BJP MLAsing Center gi lusing basingna kaurakle Government ama athubada semlakani haibagi thajabada yumpham oiraga haraw-harauna Delhi da satkhraga Center gi lusing basingi Akanba Wapham tarubada MLAsing Humang Kangnare BJP General Secretary Organization BL Santos amasung North East ki Coordinator Sambit Patrana chair lauduna ngarang New Delhi da leiba party asigi head office ta pung ani chumna mifam phamkhre mifam aduda Tengnopal asigi MLA Letpau Houkhre Saikot asigi MLA Paulialal Houkhre amasung Thanlon asigi MLA Bungjagin Balte di saruk yakhide thajaba yaba mafamdagi phangba paugi matunginadi makhoigi naknaba miyoising asi ana yaubana mifam adu yaukhidabani haina cherol amamam tharakhe adumakbu makhoi ani di ngarang su adum Delhi da leiba ukhe pau wasina makhata na hai pung ani rom wari sanabaduda Manipur gi ingtapa hanjil halangnaba yamna kanna honagadabani haina sinarakhe maruwaina kuki MLAsing maitai MLAsinga tanaraga Manipur Legislative Assembly da hana lahangadabani maduda thoklakpa yaba khudongchadabasing adu MLA masana thengnajagadabani samna hairabada kuki na yetpadana kuki gi MLAsing na tainajagadabani maitai na yelakpadana maitai MLAsing na thaudang lawjagadabani mathau taba security lawraga assembly da hana pungadabani ngasidagi na mathang sahi gi January 13 fauba Hindu gi oina lai chepa matamne maram aduna January 13 fauba asigi manungda masak thokpa thabak ama hana uhangadabani karigumba wapham asi thabak ton thokpa ngamdragadi karamba matam fauba assembly dissolve tawraga thamgadagi haibadu nakhoina adum khangjau Kashmir da sahi ahum hena PR thamkhibadu ningsingu haina yamna kanba warning tawrakhe paw wasin hai kuki naga amasung maitai gi MLAsing punna unaraba tungda kuki khaktagi oiba MLAsinga maitai khaktagi MLAsinga tongan ba mifam pangthokhe mifam aduda government ama semhaningbagi apamba lei adubu masak thokpa ingtapa hanjinbagi phibam amadi nakhoina uhangadabani karigumba marai matang taunaraklagadi nakhoigi mathaktasu akanba midyeng changani haina ki halakhi haire BL Santos ki Akanba Wapham mayamadu tarubada MLAsing mipaiba phaunakhe government ama semhalagani haibagi harawna chaluraga polum ama nansilakpada Humang Kangnare atopa paugi lekhun amana hai ngarangi mifam aduda kuki gi MLA ahum saruk yakhidavadugi manungda ani amadi makhoibu loiba khulai paiba kangbu amana yamna kanna thingba pirakpadagi mifam adu yawba ngamdaba oiramgani haina lawe masimakna kuki jo singi maraktasu napak tanabagi phibam ama ure Yerumda cancer Oihanba Yaba Machak Yaowe Haibagi matangda thizinba Houkhre Yerumda cancer Oihanba Yaba Machak thengnare haiba wakat lakraba matungda Karnataka gi Food Safety and Standards Department na tongan ba mafam chanirom henbadagi yerumgi sample sing khomgalaga changyeng tawba Houkhre Capital City Bengaluru dagi sample yankhai hena laukhatkhe state adugi tongan ba mafamda hangliba supermarket mall amadi local market singdagi sample sing khomgalaga laboratory da changyeng tawnaba thaurang laukhalakpane maikei kayadagi wakalakibagi matungin mafam ayambada marang kaina yoliba yerumda AOZ koba cancer oihalakpa yaba machak ama yawe miyamgi wakataraba matungda department asina yerumgi sample sing khongbatlaga laboratory da changyeng tawkibadugi report mathang sahida pikhalaklaga ne Delhi da su yerumda AOZ hariba hakchangda khudong thiningai oiba polam yaure haibagi wakat lakhrabane